Tompok, Kurana nangwanda thang ama sawana haikibado sabu sakrabo nangbo. Kura madudi kuireda saba loiba ngasi numit nini humni surabani. Kurana lauba laktabaduda aisu adum tumin leraba Kurana kaithendagi lerabara haiduna kuirabani kura saba loiba. Ihe saba loirabadi nangna kuragi dukanda kok puthoraga loirabadubu nangna thamjalibani aba nayumda. Aisune lakadabadusu aina haikibba numito nang hidak khara ngawbududa saramkhiroidara haiduna lairubani aina ngasi laklibasisu nangna saramdradi amukta saw haigi haiduna laklibani ne. Kura hidak khara ngawjerabasu mina tarakpa orderdi nongmata soiba Tompok nate. Ai isagi ithau isana adum masak khangjaida Kura na ne hek harakpa nonganbaga adum sarabani. Ado kura ngakta lebiramu. Ai kura gine thangdo imungdagi amukta lauthokige. Onthok na phajakhreda Tompok nangi thangse. Onthok phajana sakhreme nangbo. Nangi hida ngawbudo ngawranu kaidorage. Nangi na thawsida puning phajana chango Tompok. Asuk phajana sariba nangna nungti numit khudingi hida ngawduna sumata mangalise pamudro. Nangi thangse phajana saw. Kuragi dukanda sune khara yonbige. Nangne mata manganganu Tompok. Ado kuragi pesabu kya piyo haino. Kura miwanda budi lupa chani yang khaidi yonbani. Ado kuragi oina dine lupa chani khakpiro. Thanga sa sadaba talaba jani da kura yot naga mamal ayaw kibasida. Ibungo Tompok na thawdane mirai bahuna deko adum saw. Po tangbagi na ne tangbagi mamal adum laigadabani. Na thawda puning chango pare kuragi lupa chani do pirage ko. Asumna ahal aduna lupa chani lawthoklaga Tompokta pirami. Aduga mahakna Tompokta asumna amuk hairami. Tompok, nangne Kurana piriba paisa se ibemada pisaluko idalata amuk thaktu uni. Hoi kura pisan khradabani. Sieng walo haiduna ne pi khradabani da kura. Aisu hidak takpase matam khara helage haiduna khalle kura. Aduni dana nupa asidi nong phadok ngawruba sune adum ngawduna leiba yaba nate ko. Phare adudi kura su thabak sakadawa lei. Kura amuk chalukige ko. Onthok na nungai kreda. Ishorna aigi owabase ubidana kura se lahalibani ne. Kura la amdrabadi khanawse krakka khangba makhai khangangani da. Nupi da haigadabusu paisa amata leite haiba khangbanina aisu haidana ngasaidagi wana khanglibani do. Kura su aina hidak thaklaroiga haibasida thajaraga chakhirbani tawise. Kanade nupi tholok tingaisida ne. Ta chawbagi bender changaga pek amani ta pairukige. Hu karai da bu chapidoino. Chak loirabani chakchi chanaba tawiro. Ta to ma lakpaduda thang laukibagi paisa khara pirambaduda thakpa amu chali oiramgadine ngai khuo. Kaino pepa amu ngangsina mayam mangdane ibani amu launaninde. Mina takhaga noknanabani ko. Aine pek amtang phat paira lake. Kuiroi chakto thiraga thamamo. Ho pek kado amata paibiruranu. Nong phadu sune chakse ngatana charagane potharaga leibase hinadrabo nangbo. Numit kudingi yu ngawbasibu kamai tawuno nangbo. Pepa chape nganganu ko nang. Lekai na taragane mina nokna khinabani. Aine kuiroi phatlauna lake chakto thiraga thamamo. Asumna hairamaga Tompok adu magi nupina lauribado tadaba makhai tumina chatkirami. Aina ngambaga se tadaba makhai chakhisi ngune. Masigi nupa sibu kamai to ngangna doino aibo nungti numi khudingi hidak ngawduna ta leibasibo. Mana thang sayu tawsina magi yuthak senba konaba nateba tawise. Aine pransi popok chaka tawri. Is aidi mangangna yigeda kawbu kawine. Henjang thakala thamambani. Loina mahi kangamba tare. Ta chawba khanawse khrakha kange. Chana ba kharagane tangkhai amta ka piyu ta chawba. Amuktane garagara amta chingange. Ngasaidigi khanawse khrakha kangba mkhai khangaga leiramibani ta chawba. Ibungo Tompok, ngasidi paisa sotpa yaroi ko. Nang na ahanbani changa ise kuranga amata kaudribani.
ꯅꯪꯅꯅꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯣꯠꯄꯁꯤꯅꯀꯣ ꯅꯪꯒꯤ ꯕꯥꯀꯤꯗꯣ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯑꯩꯅꯦ ꯉꯁꯤꯗꯤ ꯁꯣꯠꯄꯒ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯁꯣꯠꯂꯣꯏ ꯀꯩꯗꯧꯔꯒꯦ ꯇꯥꯆꯥꯎꯕ ꯑꯩ ꯄꯩꯁꯥ ꯌꯥꯎꯔꯛꯏ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯆꯪꯉꯛꯄꯁꯤ ꯇꯥꯆꯥꯎꯕꯁꯦ ꯁꯣꯠꯇꯧꯕꯗ ꯅꯤꯡꯉꯕ ꯈꯪꯗꯦ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯕꯅ ꯌꯥꯗ꯭ꯔꯦꯃꯦ ꯇꯥꯆꯥꯎꯕ ꯅꯪꯕꯣ ꯁꯥꯎꯒꯅꯨ ꯇꯣꯝꯄꯣꯛ ꯑꯩꯁꯨ ꯈꯨꯂꯥꯡꯒ ꯀꯧꯗꯕꯒꯤ ꯍꯥꯏꯕꯅꯤ ꯐꯔꯦꯁꯦ ꯑꯩ ꯄꯨꯊꯣꯔꯛꯑꯒꯦ ꯅꯪꯅꯦ ꯆꯪꯉꯒ ꯐꯝꯃꯨꯔꯣ ꯑꯩ ꯄꯨꯊꯣꯔꯛꯑꯒꯦꯀꯣ ꯇꯥꯆꯥꯎꯕ ꯊꯛꯄꯁꯦ ꯄꯦꯟꯗꯤ ꯄꯦꯟꯗꯤꯗꯀꯣ ꯇꯥꯆꯥꯎꯕꯅ ꯁꯣꯠꯍꯟꯅꯤꯡꯗꯕꯗꯨꯗꯅꯦ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯂꯨꯄꯥ 200ꯗꯤ ꯍꯦꯟꯅ ꯌꯥꯎꯔꯛꯇꯦ ꯉꯁꯤꯒꯤ 100 ꯍꯥꯟꯅꯒꯤ 100 ꯀꯛꯁꯜꯂꯣ ꯇꯥꯆꯥꯎꯕ 200 ꯄꯤꯔꯝꯃꯒꯦꯀꯣ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯃꯥꯏꯅ ꯈꯔ ꯄꯤꯊꯣꯛꯑꯕꯗꯤꯅꯦ ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗꯕ ꯑꯗꯣ ꯅꯪꯅ ꯍꯤꯗꯥꯛ ꯊꯛꯄꯁꯦ ꯅꯕꯨꯛ ꯊꯟꯗ꯭ꯔꯤꯕꯣ ꯍꯦꯛꯇ ꯊꯛꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯣꯡꯃꯒꯤ ꯈꯔ ꯊꯛꯑ ꯂꯣꯏꯔꯦ ꯍꯤꯗꯥꯛꯄꯨ ꯄꯨꯛ ꯊꯟꯕꯧ ꯁꯨꯝ ꯊꯛ ꯂꯩꯔꯕꯗꯤ ꯅꯁꯥꯗ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦꯅꯦ ꯐꯔꯦ ꯑꯗꯣ ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯁꯤꯗꯅꯦ ꯌꯥꯝ ꯀꯨꯏꯅ ꯄꯟꯊꯔꯨꯔꯅꯨꯀꯣ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯌꯨ ꯉꯥꯎꯔꯤ ꯍꯥꯏꯔꯒ ꯂꯥꯛꯂꯝꯃꯤ ꯂꯥꯎ ꯈꯣꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯦꯟ ꯈꯤꯇꯪ ꯌꯥꯝꯅ ꯌꯥꯎꯔꯝꯂꯕꯗꯤ ꯄꯨꯛꯁꯦ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯊꯛꯀꯗꯕꯅꯤꯀꯣ ꯁꯦꯟ ꯌꯥꯝꯅ ꯌꯥꯎꯗꯕꯅꯤꯅ ꯈꯖꯤꯛꯈꯛ ꯊꯛꯑꯒ ꯇꯣꯛꯑꯦꯗꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯑꯃꯒ ꯊꯣꯛꯂꯛꯂꯒ ꯍꯦ ꯇꯣꯝꯄꯣꯛ ꯅꯪꯅ ꯄꯤꯌꯣ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯑꯩꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯒꯦꯕꯨ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯂꯥꯎ ꯈꯣꯡꯂꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯥꯡ ꯊꯠꯆꯜꯂꯤꯁꯤꯕꯣ ꯑꯩ ꯆꯠꯊꯣꯛꯁꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯍꯤꯗꯥꯛ ꯈꯔ ꯉꯥꯎꯕꯁꯤꯗ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯇꯣꯝꯄꯣꯛ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯉꯣꯟꯗ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯑꯩꯅ ꯍꯣꯏꯗꯨꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕꯗ ꯅꯪ ꯌꯥꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯂꯥꯏ ꯐꯠꯇꯕꯒ ꯍꯥꯏꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯒ ꯍꯥꯏꯕꯗꯣ ꯃꯗꯨꯔꯅꯦ ꯃꯥꯅꯦ ꯑꯩ ꯅꯣꯔꯣꯛ ꯂꯩꯕꯥꯛꯇ ꯂꯩꯕ ꯂꯥꯏ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯅꯪꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯅꯉꯣꯟꯗ ꯆꯍꯤ ꯑꯃ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯅꯕ ꯁꯦꯟꯐꯝ ꯈꯔ ꯄꯤꯔꯒꯦ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯄꯥꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯅꯪ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯄꯗ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯕꯗꯤ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯅꯌꯨꯝꯗ ꯆꯠꯂꯣ ꯅꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯍꯥꯞꯅꯔꯤꯕ ꯎꯄꯨ ꯑꯗꯣ ꯑꯗꯨꯗ ꯑꯩꯅ ꯄꯩꯁꯥ ꯑꯗꯨ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯪ ꯉꯥꯛꯅ ꯆꯠꯂꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯇꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯅꯨꯄꯥꯅꯤ ꯀꯥꯟꯅ ꯇꯧꯔꯤꯁꯤꯅꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕꯅꯦꯕ ꯈ꯭ꯋꯥꯡꯒꯁꯦ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯦ ꯃꯥ ꯂꯩꯔꯝꯃꯕꯗꯤꯅꯦ ꯏꯁꯤꯡ ꯍꯣꯜꯂꯕꯁꯨ ꯀꯥꯟꯅꯒꯗꯕꯅꯤ ꯅꯣꯡꯉꯥꯟꯕꯒꯅꯅꯦ ꯕꯦꯟꯗꯔ ꯃꯈꯣꯡꯗꯣ ꯁꯪꯗꯨꯒꯤ ꯍꯦꯛꯇ ꯇꯧꯅꯦꯕ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯝꯗꯧꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯐꯤꯔꯣꯜꯅ ꯃꯔꯨ ꯑꯃ ꯃꯣꯠꯂꯤꯕ ꯁꯨ ꯅꯩꯁꯜꯂꯒ ꯄꯨꯁꯜꯂꯛꯑꯒ ꯎꯄꯨꯗ ꯍꯦꯛꯇ ꯍꯥꯞꯆꯜꯂꯝꯒꯅꯦꯕ ꯃꯥꯒꯤ ꯐꯤꯔꯣꯜ ꯁꯨꯕꯗ ꯑꯩꯁꯦ ꯂꯣꯏꯅ ꯇꯤꯛꯑꯕꯅꯤ ꯁꯔꯨ ꯁꯔꯥꯡꯒꯥꯁꯦ ꯎꯄꯨ ꯃꯅꯨꯡꯗꯅ ꯑꯃꯣꯠꯄ ꯐꯤꯔꯣꯜ ꯀꯌꯥ ꯅꯝꯁꯤꯜꯂꯝꯃꯤꯖꯥꯠꯅꯣ ꯑꯃꯨꯛꯇ ꯆꯪꯗꯨꯅ ꯌꯦꯡꯈꯤꯒꯦ ꯑꯁꯨꯝꯅ ꯂꯩꯃ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯇꯣꯝꯄꯣꯛꯅ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯐꯤꯔꯣꯜ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨꯕꯨ ꯁꯨꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯀꯌా ꯑꯃ ꯌꯥꯎꯔꯝꯃꯤ ꯁꯦꯟꯐꯝ ꯑꯗꯨ ꯎꯕꯗ ꯂꯩꯃꯗꯤ ꯄꯨꯡꯉꯛꯑꯝꯃꯤ ꯏꯁ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯐꯤꯔꯣꯜꯁꯤꯡꯗꯤ ꯑꯃꯠꯇꯕꯨ ꯌꯥꯎꯔꯝꯗ꯭ꯔꯦꯃꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯎꯔꯒ ꯆꯪꯂꯛꯂꯝꯃꯤ ꯂꯩꯃꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒꯅꯦ ꯌꯨ ꯉꯥꯎꯔꯒ ꯂꯝꯕꯤ ꯁꯣꯛꯇꯅꯦ ꯀꯣꯏꯂꯥꯎ ꯂꯥꯎꯔ ꯆꯠꯂꯤꯗꯨꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯑꯩꯗꯤꯅꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯌꯨꯝꯗꯒꯤꯅꯦ ꯃꯄꯥꯟꯒ ꯊꯣꯛꯀꯗꯧꯕ ꯇꯜꯂꯕꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯅꯦ ꯌꯨ ꯉꯥꯎꯕ ꯇꯣꯝꯄꯣꯛꯀꯤ ꯅꯨꯄꯤ ꯂꯥꯛꯑꯦꯅꯅꯦ ꯃꯨꯔꯨꯝ ꯁꯣꯟꯅꯕꯅ ꯂꯣꯏꯔꯕꯅꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯃꯣꯏꯅꯅꯦ ꯀꯂꯛꯇꯅ ꯃꯤꯋꯥ ꯉꯥꯡꯅꯔꯛꯏꯕꯅꯤ ꯑꯩꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇꯅꯦ ꯂꯥꯎ ꯈꯣꯡꯗꯅ ꯃꯣꯗꯥ ꯅꯨꯡꯉꯥꯏꯅ ꯆꯠꯄꯁꯤꯗꯅꯦ ꯃꯣꯏ ꯀꯂꯛꯇꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯅꯤ ꯅꯅꯥꯗꯅꯦ ꯇꯥꯔꯨꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯅꯦ ꯅꯪꯒ ꯋꯥ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯠꯇꯦ ꯃꯁꯤꯒ ꯂꯥꯏꯔꯤ
ꯑꯩꯅ ꯍꯧꯖꯤꯛꯇ ꯐꯤꯔꯣꯜ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯎꯄꯨꯗꯒꯤ ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯈꯔ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕꯗ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯎ ꯂꯩꯔꯝꯃꯦꯃꯤ ꯎꯄꯨꯗ ꯀꯗꯥꯏꯗꯒꯤꯅꯣꯕ ꯐꯤꯔꯣꯜꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦꯃꯤ ꯍꯩꯁ ꯃꯗꯨꯗꯤ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯏꯕ ꯑꯗꯨ ꯂꯥꯏ ꯐꯠꯇꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯊꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯄꯩꯁꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯄꯔꯥꯅ ꯑꯩꯕꯨ ꯊꯥꯡ ꯁꯥꯕ ꯌꯥꯝ ꯍꯩ ꯍꯥꯏꯗꯨꯅ ꯔꯣꯜ ꯑꯣꯏꯅ ꯄꯤꯔꯛꯄꯅꯤ ꯑꯩꯁꯨ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯊꯣꯛꯄꯅꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯍꯟꯁꯤꯡꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯒꯤꯗꯤ ꯑꯍꯟꯕ ꯑꯣꯏꯅ ꯂꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯑꯣ ꯃꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯨꯔꯕꯅꯤ ꯑꯗꯣ ꯆꯥꯛꯆꯥꯅꯕ ꯇꯧꯔꯁꯦ ꯆꯥꯛ ꯂꯣꯏꯔꯒ ꯉꯁꯥꯏꯗꯒꯤ ꯂꯩꯔꯕꯅꯤ ꯑꯩꯁꯨ ꯅꯪ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯐꯤꯔꯣꯟꯕꯨ ꯐꯩꯅꯥꯝ ꯁꯨꯗꯣꯛꯈ꯭ꯔꯕꯅꯤ ꯆꯥꯛꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯔꯒꯗꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯃꯤ ꯂꯥꯛꯏꯌꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯩ ꯇꯥꯟꯅꯁꯤ ꯍꯥꯏꯕ ꯊꯥꯡ ꯁꯥꯕꯒꯤ ꯑꯣꯏꯔꯒꯗꯤ ꯅꯆꯥ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯊꯥꯡ ꯁꯥꯕ ꯑꯁꯤ ꯂꯦꯞꯆꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯌꯦ ꯏꯕꯨꯡꯉꯣ ꯏꯄꯥꯗꯤ ꯊꯥꯡ ꯁꯥꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯏꯄꯥꯗꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯆꯠꯅꯤꯕ ꯑꯃꯅꯤ ꯏꯄꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯕꯨꯡꯉꯣꯅ ꯌꯥꯔꯒꯗꯤ ꯆꯥꯅ ꯊꯛꯅꯕ ꯈꯤꯇ ꯍꯥꯞꯄꯤꯌꯨꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣꯗꯤ ꯅꯍꯥꯟ ꯃꯈꯩ ꯌꯥꯝ ꯋꯥꯅ ꯍꯤꯡꯂꯝꯂꯤꯕ ꯑꯣꯏꯔꯦ ꯅꯆꯥ ꯌꯨꯝꯁꯤꯗ ꯂꯦꯡꯁꯟꯕꯤꯌꯨ ꯅꯆꯥꯅ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀ ꯂꯩꯃꯒꯅ ꯆꯠꯅꯤꯕ ꯑꯍꯜ ꯑꯗꯨꯒꯤꯗꯃꯛꯇ ꯃꯊꯦꯜ ꯀꯌా ꯂꯥꯡꯂꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯂꯩꯃꯅ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯌꯨꯝꯁꯤꯗ ꯄꯣꯊꯥꯕꯤꯈ꯭ꯔꯣ ꯑꯣ ꯑꯣꯟꯊꯣꯛꯅꯁꯨ ꯊꯧꯖꯥꯜ ꯍꯩꯇꯀꯣ ꯏꯕꯦꯝꯃ ꯅꯪ ꯑꯃꯗꯤ ꯅꯄꯨꯔꯣꯏꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯌꯨꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯁꯤꯗꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯏꯄꯥꯒꯤ ꯉꯝꯖꯕ ꯁꯦꯕꯥ ꯈꯔ ꯈꯛꯇ ꯇꯧꯖꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯟꯕꯤꯕ ꯊꯧꯖꯥꯜ ꯍꯩꯕ ꯃꯇꯧꯁꯤ ꯎꯕꯗ ꯏꯄꯥ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯃꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯝꯖꯕ ꯕꯣꯔ ꯑꯃꯅꯤꯌꯨ ꯏꯄꯥꯅ ꯕꯣꯔ ꯑꯗꯨ ꯅꯈꯣꯏ ꯑꯅꯤꯗ ꯁꯣꯏꯗꯅ ꯄꯤꯔꯝꯒꯦ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯕꯤꯔꯣ ꯅꯆꯥꯅ ꯕꯣꯔ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯅꯤꯔꯒꯦ ꯑꯣ ꯐꯔꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯤꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯣ ꯑꯐꯕꯗꯤ ꯑꯣꯏꯍꯟꯁꯤꯀꯣ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯑꯗꯨ ꯇꯣꯝꯄꯣꯛ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗꯕ ꯃꯈꯩ ꯅꯤꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯅ ꯅꯤꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ ꯏꯄꯥꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯅꯪꯕꯨ ꯅꯤꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯨꯕꯨ ꯈꯜꯂꯕ꯭ꯔꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯃꯨꯟꯅ ꯈꯟꯖꯔꯕꯅꯤ ꯑꯩꯅ ꯊꯥꯡ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯃꯣꯔꯥ ꯑꯃꯒ ꯅꯨꯡꯙꯪ ꯑꯃꯒ ꯂꯩ ꯅꯨꯡꯙꯪ ꯑꯗꯣ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄꯅ ꯍꯦꯛ ꯄꯥꯏꯈꯤꯕꯗ ꯑꯩꯅ ꯂꯦꯞꯄꯣꯍꯦ ꯅꯨꯡꯙꯪ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯅꯨꯡꯙꯪ ꯑꯗꯣ ꯑꯗꯨꯝ ꯊꯥꯗꯨꯅ ꯂꯩꯍꯟꯕꯤꯌꯨ ꯑꯗꯨꯒ ꯃꯣꯔꯥ ꯑꯗꯨꯅ ꯍꯦꯛ ꯐꯝꯈꯤꯕ ꯃꯤ ꯑꯗꯣ ꯑꯩꯅ ꯆꯤꯡꯈꯠꯇ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯍꯟꯕꯤꯌꯨ ꯑꯦ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ ꯅꯍꯥꯛꯀꯤ ꯕꯣꯔ ꯑꯁꯤꯗꯤ ꯀꯔꯤ ꯕꯣꯔꯅꯣꯍꯦ ꯃꯗꯨꯕꯨ ꯐꯔꯦ ꯑꯩꯅ ꯄꯤꯒꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯩ ꯃꯗꯨ ꯄꯤꯔꯒꯦ ꯅꯪ ꯂꯦꯝꯅꯃꯛ ꯐꯪꯕ ꯑꯣꯏꯖꯔꯣꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯅꯤꯖꯔꯤꯕ ꯕꯣꯔ ꯑꯁꯤ ꯀꯣꯟꯅꯪꯊꯪꯗ ꯑꯐꯕꯇ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯆꯥꯅ ꯃꯨꯟꯅ ꯈꯟꯖꯔꯕ ꯃꯇꯨꯡ ꯅꯤꯖꯔꯤꯕꯅꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯅꯤꯔꯤꯕ ꯕꯣꯔ ꯑꯁꯤ ꯀꯝꯗꯧꯅ ꯑꯐꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯏꯄꯥꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦꯍꯦ ꯑꯗꯨꯕꯨ ꯐꯔꯦ ꯏꯄꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯂꯩꯃ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕ ꯑꯃꯠꯇ ꯌꯥꯗꯦꯀꯣ ꯑꯩꯅ ꯅꯉꯣꯟꯗ ꯄ꯭ꯔꯙꯥꯟꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯤꯔꯒꯦ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯂꯩꯃꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯏꯁ ꯇꯥꯃꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ
ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯗꯨꯅ ꯇꯥꯃꯣꯕꯨ ꯂꯧꯕ ꯂꯥꯛꯑꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯎꯄꯥꯏꯅꯣꯕ ꯇꯧꯗꯣꯏꯁꯦ? ꯇꯥꯃꯣ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯇꯥꯃꯣ꯫ ꯂꯩꯃ, ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯃꯤꯄꯥꯏꯕ ꯐꯥꯎꯒꯅꯨ꯫ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯉꯁꯥꯏ ꯏꯄꯥ ꯏꯕꯨꯡꯉꯣꯗꯒꯤ ꯅꯤꯍꯧꯔꯤꯕ ꯕꯣꯔ ꯑꯗꯣ꯫ ꯅꯪꯒꯤ ꯅꯨꯡꯗꯪ ꯊꯥꯕꯒꯤ ꯕꯣꯔ ꯑꯗꯨꯅ ꯀꯔꯤꯅꯣꯕ ꯀꯥꯟꯅꯗꯣꯏꯁꯦ? ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯇꯣꯏꯅꯣꯕ? ꯃꯤꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯕꯣꯔ ꯅꯤꯌꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯡꯗꯪꯁꯦ ꯃꯤꯅ ꯄꯥꯏꯔꯒ ꯑꯗꯨꯝ ꯌꯩꯗꯨꯅ ꯂꯩꯍꯜꯂꯨꯒꯥꯅ ꯀꯔꯤ ꯀꯥꯟꯅꯕ ꯕꯣꯔꯅꯣ ꯅꯪꯅ ꯉꯁꯥꯏ ꯅꯤꯔꯤꯗꯨꯕꯨ? ꯅꯪꯒꯤ ꯅꯨꯡꯗꯪꯁꯦ ꯃꯤꯅ ꯍꯨꯔꯥꯏꯒꯤꯅꯦ ꯄꯥꯈꯠꯂꯤꯔꯕ? ꯅꯪꯒꯤ ꯅꯨꯡꯗꯪ ꯃꯆꯥꯁꯦ ꯃꯤꯅ ꯀꯩꯗꯧꯕꯒꯤ ꯍꯨꯔꯥꯟꯗꯣꯏꯅꯣ? ꯂꯩꯃ, ꯅꯨꯡꯗꯪ ꯃꯥꯡꯒꯤꯅꯦ ꯄꯥꯈꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ꯫ ꯑꯩꯅ ꯂꯤꯔꯤꯕ ꯕꯣꯔ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯗꯕꯅꯤꯅꯦ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ꯫ ꯑꯩꯁꯨ ꯁꯤꯗꯒꯤꯗꯤ ꯖꯨ ꯂꯥꯡꯒ ꯑꯃꯠꯇ ꯊꯛꯑꯔꯣꯏꯗꯕꯅꯤ꯫ ꯑꯩꯁꯨ ꯊꯥꯡ ꯁꯥꯕ ꯇꯦꯛ ꯇꯦꯛ ꯍꯧꯔꯗꯕꯅꯤ꯫ ꯆꯍꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯀꯥꯏꯗꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯗꯕꯅꯤ꯫ ꯅꯪ ꯀꯔꯤꯁꯨ ꯃꯤꯄꯥꯏꯒꯅꯨ, ꯑꯩꯅ ꯍꯥꯏꯁꯤꯡꯁꯦ ꯊꯥꯖꯧ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯁꯨꯖꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯊꯥꯡ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯗꯨꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏ ꯇꯣꯝꯄꯣꯛ, ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯁꯦ ꯆꯍꯤ ꯑꯃ ꯆꯞ ꯆꯥꯅ ꯃꯄꯨꯡ ꯐꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯑꯗꯣꯝ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯊꯥꯡ ꯑꯁꯤ ꯃꯤꯅ ꯍꯥꯟꯅ ꯑꯣꯔꯗꯔ ꯇꯧꯔꯝꯕꯅꯤ꯫ ꯃꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯑꯗꯣꯝ ꯉꯥꯏꯅ ꯁꯥꯔꯝꯂꯤꯕꯅꯤ꯫ ꯐꯔꯁꯦ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯅꯨꯡꯗꯪꯁꯤ ꯑꯃꯨꯛꯇ ꯄꯥꯏꯕꯤꯔꯛꯑꯒ ꯌꯣꯠ ꯑꯁꯤꯗ ꯑꯃꯨꯛꯇ ꯀꯟꯅ ꯊꯥꯕꯤꯔꯛꯎꯕ꯫ ꯑꯩꯅ ꯊꯥꯕꯁꯦ ꯉꯝꯗ꯭ꯔꯦꯕ꯫ ꯑꯁꯨꯝꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯗꯨꯅ ꯇꯣꯝꯄꯣꯛꯅ ꯄꯥꯏꯔꯤꯕ ꯅꯨꯡꯗꯪ ꯑꯗꯨ ꯄꯥꯏꯔꯒ ꯌꯣꯠ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯗꯪ ꯑꯁꯤꯅ ꯌꯣꯠ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯊꯥꯔꯝꯈꯣ꯫ ꯑꯩ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ꯫ ꯊꯥꯡ ꯑꯁꯤ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯏꯁ, ꯀꯔꯤꯅꯣ ꯃꯥꯒꯤ ꯅꯨꯡꯗꯪꯒꯤ ꯃꯇꯧꯁꯤꯗꯤ? ꯑꯩꯅ ꯊꯥꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ, ꯊꯥꯗꯣꯛꯄ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦꯃꯦ, ꯑꯗꯨꯝ ꯅꯞꯇꯨꯅ ꯂꯩꯔꯝꯃꯦ ꯈꯨꯠꯁꯤꯗ꯫ ꯊꯥꯕꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯇꯣꯝꯄꯣꯛ, ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯃꯄꯥꯟꯗ꯫ ꯇꯣꯝꯄꯣꯛꯁꯤꯁꯨ ꯉꯁꯥꯏꯗꯒꯤ ꯆꯪꯈꯤꯕꯅꯤ, ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦꯃꯦ꯫ ꯑꯩ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ, ꯅꯪ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯑꯩ ꯏꯃꯨꯡꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯕꯅꯦ, ꯑꯩꯁꯨ ꯆꯠꯇꯣꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯩꯕꯨ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯧꯔꯤꯗꯨꯕꯨ? ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯨꯡꯗꯪꯁꯤꯅ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯌꯩꯗꯨꯅꯗ ꯂꯩꯔꯤꯁꯤꯕꯣ? ꯑꯩꯅ ꯊꯥꯗꯣꯛꯄꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯧꯔꯤꯕ, ꯍꯧꯒꯠꯄꯁꯨ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯋꯥꯕꯅ ꯌꯥꯗ꯭ꯔꯦꯃꯦ, ꯅꯪ ꯅꯨꯡꯗꯪ ꯑꯁꯦ ꯑꯃꯨꯛꯇ ꯂꯦꯞꯍꯜꯂꯨꯕ꯫ ꯑꯩꯗꯤ ꯂꯦꯞꯍꯟꯕ ꯉꯝꯃꯣꯏꯕꯣ, ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗꯦꯕꯣ꯫ ꯅꯪꯅ ꯅꯨꯡꯗꯪ ꯑꯗꯨ ꯂꯦꯞꯍꯟꯕ ꯉꯝꯃꯒ ꯊꯝꯃꯝꯃꯣ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯗꯤ ꯂꯦꯞꯍꯟꯕ ꯉꯝꯃꯣꯏ, ꯎꯄꯥꯏ ꯂꯩꯗꯧ ꯃꯥꯟꯗꯦ꯫ ꯇꯣꯝꯄꯣꯛ, ꯑꯩ ꯅꯪ ꯄꯨꯗꯨꯅ ꯆꯠꯂꯔꯣꯏꯒꯦ꯫ ꯅꯪꯒꯤ ꯅꯨꯡꯗꯪꯁꯦ ꯑꯃꯨꯛꯇ ꯂꯦꯞꯍꯜꯂꯨꯕ꯫ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯟꯐꯝ ꯃꯌꯥꯝ ꯑꯃꯗꯨꯁꯨ ꯅꯪ ꯂꯣꯏꯅ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯄꯨꯔꯔꯣꯏꯒꯦ, ꯅꯪ ꯑꯗꯨꯝ ꯂꯩꯍꯧꯔꯣ꯫ ꯅꯨꯡꯗꯪꯁꯦ ꯑꯃꯨꯛꯇꯗꯤ ꯂꯦꯞꯍꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯋꯥꯕꯅ ꯌꯥꯗ꯭ꯔꯦꯃꯦ ꯅꯪꯕꯣ꯫ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯆꯤꯟ ꯊꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯀꯣ꯫ ꯑꯩꯒꯤ ꯅꯨꯡꯗꯪꯗꯣ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯅꯨꯡꯗꯪꯅꯤ꯫ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ꯫ ꯑꯁꯦꯡꯕꯒꯤꯅꯤ ꯇꯣꯝꯄꯣꯛ, ꯑꯩ ꯅꯪꯁꯨ ꯄꯨꯔꯔꯣꯏ, ꯄꯩꯁꯥꯗꯨꯁꯨ ꯑꯃꯠꯇ ꯂꯧꯔꯔꯣꯏ, ꯑꯃꯨꯛꯇꯗꯤ ꯂꯦꯞꯍꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯡꯗꯪ ꯑꯁꯦ ꯂꯦꯞꯍꯜꯂꯒꯦꯀꯣ꯫ ꯂꯦꯞꯄꯣꯍꯦ ꯅꯨꯡꯗꯪ ꯅꯪ꯫ ꯑꯦ, ꯅꯨꯡꯗꯪꯗꯤ ꯊꯝꯕ ꯌꯥꯈ꯭ꯔꯦꯅꯦ, ꯑꯗꯨꯒ ꯐꯝꯃꯤꯕ ꯃꯣꯔꯥꯁꯤꯗꯤ ꯍꯧꯒꯠꯄ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦꯅꯦ꯫ ꯅꯪꯅ ꯍꯧꯒꯠꯅꯤꯡꯉꯦꯅ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯆꯠꯄ ꯌꯥꯒꯗꯧꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯅ ꯅꯪꯕꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯇ꯭ꯔꯤ ꯐꯥꯎ ꯅꯪꯅ ꯍꯧꯒꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯃꯗꯨ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯅꯪꯕꯨ ꯆꯤꯡꯈꯠꯂꯣꯏ꯫ ꯇꯣꯝꯄꯣꯛ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯔꯣꯏ꯫ ꯅꯪꯅꯦ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯍꯧꯔꯣ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯨ꯫ ꯑꯩꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯂꯥꯛꯑꯔꯣꯏ꯫ ꯑꯩ ꯆꯠꯂꯒꯦꯕ, ꯑꯩꯕꯨ ꯑꯃꯨꯛ ꯆꯤꯡꯈꯠꯄꯤꯌꯣꯕ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦꯕ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯆꯤꯡꯈꯠꯄꯤꯔꯒꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯕꯗꯤꯀꯣ, ꯑꯩꯒꯤ ꯏꯊꯤꯛꯁꯦ ꯈꯪꯍꯟꯒꯗꯕꯅꯤꯀꯣ ꯅꯪ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀꯤ
ꯇꯧꯕꯤꯃꯟ ꯈꯪꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯅ ꯂꯩꯃꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯀꯩ ꯁꯥꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯃꯈꯩ ꯄꯥꯟꯈꯤꯔꯝꯃꯤ꯫